Tungan pa sephong gi maru oiba I pau khar miyam da thamjage Kuki singna mafam anida nongmai kapsilakre Kuki Militants singna maitei khul singda nongmai kapsinduna kaihorokpagi thabagasi leptre ngasi su tungan mafam ani haibadi Imphal East amasung Imphal West ki mafam anida Kuki khulai paiba singna nongmai kapsilaktuna lan kaihorokre Thaudok sing asigi matangda press na phangba pawgi matung inna ngasi ayuk pung 13:50 yankhairom taba matamda Imphal East District ki Maphodam Police Station gi manung sanba itham moirang purel amadi laikhong sing mathaklomdagi maitei khul tamna nongmai round kaya maram Kuki singna kapsilaktuna landarakhi Kuki Militants singna nongmai kapsilakhiba thaudok aduda labukta thabak suduna leiramba mioi kaya mipaina badagi senakhi mafam aduda leiramba security force sing amadi khul ngakpa singnasu handuna nongmai kapkhi Kuki Militants singna nongmai kapsilakhiba thaudok aduda mafam aduda leiramba GR gi kangbunasu nongmai round kaya kapsinduna hanki Kuki KNF na tritan tawrabasu Thadou Community International gi stand hongba laite Thadou di Kuki nate hainasu amukasu hairi makhogi stand hongba laite haiba wafam thamlakre India Burma amadi Bangladesh ta leiriba Kuki zo sing punsinduna tokhaiba Christian lebak ama semnaba Mizoram gi Chief Minister Laldo Homana hokiba September gi tang marida United States of America USA gi Indianapolis ta pangthokpa Sin National Day thoromga mari lainana phongdokhiba wafamadu BJP lengak asina karimata khangdabra haina MPCC gi Chief Spokesperson Harishwar Goswami na phongdokre wafamasi ngasi Manipur Congress ki bhavan da pangthokpa paumi singa unaba amada phongdokhibani Entrance exam mai pangnanaba amadi professional course sing tamba matamda khudong sananaba Chief Minister gi coaching scheme ngasi hawdokhibaga loinina students singna maru oiba competitive exam sing preparation tawba matamda sauna mating pangba ngamlagani haina Chief Minister nongthombam berena phongdokre